ꯅꯤꯡꯉꯣꯜꯒꯤꯗꯃꯛꯇ SS Entertainment na puduna lakjari Ningol Khonjel. Ningol Khonjel first round da adombu taramna okjari. Sinjariba contest asi miyamgi amadi masa da talent leirabi singbu pungning thagatchaba oina supnatagi entertainment oina bagidamakta sinjabani. Mathang lauminarasi contestant number 211 Takhelchangbam Kunjarani from Kiyamgei MU Gate Opposite. Contestant asigi oina voting count taunabagidamakta WINKUN haina comment pibiramduna sheishakpi asibu pukning thagatpiyu hainasu khanganjari. Takhelchangbam Kunjarani laifamji kanju Kiyamgei maning lekai Kayada naknarambano nang aigi punsi se ngasidi kayada naknarambano oirasu kangnadabagum kaunabangam asira kaina bagi palhai bado asira kaina bagi palhai bado kayada naknarambano hai kinong manangna nung shibadi lendrabani thamoiki noluk na thangkhiba nangi khong thangna karamba punsigi pau khong no salamba karamba punsigi pau khong no salamba kayada naknarambano ayiba nokcharambi nangna ngasidi karigi hainadaba utliba hangingbani wangse nangi thamoida karamba punsigi paudom no khaliba kayada naknarambano nang aigi punsi se ngasidi kayada nakna. Sheishakpi asigi oina aikhoina semjariba code asida comment amamamta pibiramduna vote asi thadabiramu masa da leriba talent asibu pungning thogatpibo oina share amamamta tawbiramu video asibu share tawba kawbiganu pumnama pukhurumjari.